Ministry of Tribal Affairs Government of India gi mityeng makhada Thoubal Forest Divisionna Sinduna ngasi Thoubal wang matabada leiba table tennis indoor stadium da district level advocacy cum training program Pangthokhre. Pradhan Mantri Vandan Yojana gi makhada promoting tribal enterprise through value addition, branding and marketing of forest produces haibagi hiramda Pangthokhiba thoram aduda AC to DC Thoubal Arvind Hanglem, Divisional Forest Officer DFO Thoubal Dr. L. Jesili MSF amasung D Food ki proprietor Kaithelakpam Rasesori Devina mathang sitna athoiba mithung thoram mapu amasung akhannaba mithung oiki. Training program adugi afternoon session da food processing and packaging haiba hiram asida D Food ki proprietor Kaithelakpam Rasesori Devi amasung AK Spice Industry ki proprietor Salam Asokumarna resource person oina wangangki. Athoiba mithunglan gi warolda Arvind Hanglem na hai umang wamang da leiriba forest ki natural resources mayam asi food processing unit ama semduna amadi tangai fadaba skill development training kaya piduna public na pamba pothok kaya market ta karam na puthokadage loinana income generate karam na tawgani amasung umanga naknana leiriba mayam asi karam na masagi oiba senthok lehengadagi haibagi pandamga loinana puthok lagliba scheme asi mai pakhansi Manipur asi natural resources marang kaina lei amadi aikhoi gi fangjariba pothok sing asi magun leiba ngaktane maram asina aikoina scheme asi mai pakhan mangam labadi organic farming ye lamda makok thongba state ama oiba yai amadi aikoi gi senmitlon henna fagat hanba ngamgani haiba wafam kaya fongdokhi training yauriba singda NTFPS non timber forest product ki value addition gi matang da su mamut tana takpaga loinana candy making pickle making amadi food processing na chingba tongan ba hiram da takpi tambikhi ngasi gi training program aduda division asi gi manung da leiba waithau chiru funal maring kaprang lem Bakul, Lisam Lok amasung Poirok Tongbagi miyamna saruk yakhi. Akoigi oiba senthok lambi khakta piba lamdana akoigi hingbagi mahau ko thabagi khak leiba adagi sumok mo khakba loinana akoigi Thoubal forest reserve ki ko liba area sa leiba akoigi natural resources Manipur se natural resources yam leiba lambi natural resources hai la akoigi Manipur ki ko so organic atare masi Sikkim na India ka organic farming kai state number 1 targa UNESCO United Nations ki award ko fangise akoi Manipur sigi award se sijo akoi long da akoi kasu moi ki ta ba ate akoi ki Manipur da le ba